ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯌꯣꯡꯆꯥꯛꯀꯤ ꯃꯇꯝꯅꯤ ꯑꯗꯨꯅ ꯌꯣꯡꯆꯥꯛꯀꯤ ꯃꯇꯝꯁꯤꯗ ꯌꯣꯡꯆꯥꯛꯁꯦ ꯄꯦꯟꯅ ꯆꯥꯍꯧꯗ꯭ꯔꯒꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯆꯥꯒꯅꯤ ꯑꯗꯨꯅ ꯌꯣꯡꯆꯥꯛ ꯄꯥꯝꯕ ꯑꯩꯈꯣꯏꯒꯤꯗꯤ ꯌꯣꯡꯆꯥꯛꯄꯨ ꯌꯥꯎꯔꯗꯤ ꯏꯍꯥꯎꯗ ꯍꯥꯎꯋꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡꯁꯤꯗꯤ ꯌꯣꯡꯆꯥꯛꯀ ꯉꯥꯒ ꯑꯃ ꯃꯍꯥꯎ ꯂꯩꯅ ꯊꯣꯡꯂꯒꯦ ꯑꯗꯨꯒ ꯃꯔꯤꯡꯈꯥꯒ ꯌꯣꯡꯆꯥꯛ ꯍꯥꯞꯄꯒ ꯑꯃ ꯉꯧꯒꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯑꯃ ꯃꯍꯥꯎ ꯂꯩꯅ ꯏꯔꯣꯜꯂꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯌꯣꯡꯆꯥꯛꯀ ꯉꯥꯒ ꯊꯣꯡꯕꯒꯤ ꯈꯨꯊꯣꯡ ꯑꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯏ ꯃꯌꯥꯝꯁꯨ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯂ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯀꯤꯞ ꯑꯝꯇ ꯇꯧꯗꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯇꯤꯜꯍꯧ ꯃꯅꯥꯁꯦ ꯌꯥꯝ ꯐꯔꯦ ꯑꯗꯣ ꯇꯤꯜꯍꯧ ꯃꯅꯥꯁꯦ ꯍꯟꯗꯛꯇꯤ ꯆꯥꯕꯤꯗ꯭ꯔꯦꯕ ꯑꯗꯨꯅꯅꯦꯕ ꯃꯥ ꯐꯔꯤꯁꯦ ꯍꯟꯗꯛꯁꯦ ꯉꯥ ꯍꯦꯟꯕꯒꯤ ꯃꯇꯥꯡ ꯑꯃꯁꯨ ꯊꯣꯛꯈꯤꯕ ꯑꯗꯨꯅ ꯇꯤꯜꯍꯧ ꯃꯅꯥꯁꯦ ꯆꯥꯗ꯭ꯔꯦ ꯑꯩꯗꯤ ꯇꯤꯜꯍꯧ ꯃꯅꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟꯕꯗ ꯍꯥꯞꯅ ꯆꯥꯕꯁꯦ ꯌꯥꯝꯅ ꯃꯍꯥꯎ ꯂꯩ ꯉꯁꯤꯒꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯦ ꯑꯁꯤꯗ ꯇꯤꯜꯍꯧ ꯃꯅꯥꯁꯦ ꯐꯖꯅ ꯍꯥꯞꯇ꯭ꯔꯕꯅꯤ ꯑꯁꯤꯅꯤ ꯊꯥꯕꯨ ꯊꯥꯔꯗꯤ ꯈꯤꯇꯪꯗꯁꯨ ꯑꯗꯨꯝ ꯆꯥ ꯐꯪꯉꯦ ꯑꯩꯁꯦ ꯑꯁꯤꯗꯅ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯐꯗꯤꯒꯣꯝꯁꯦ ꯍꯟꯗꯛꯇꯤꯀꯣ ꯃꯄꯥꯟ ꯁꯥꯕ ꯃꯇꯝ ꯌꯧꯅ ꯃꯄꯥꯟ ꯂꯣꯏꯅ ꯁꯥꯔꯦꯕ ꯑꯗꯨꯕꯨ ꯑꯁꯨꯃꯥꯏꯅ ꯃꯄꯥꯟ ꯁꯥꯕꯁꯤꯅ ꯍꯦꯟꯕꯅꯦꯕ ꯃꯅꯝ ꯀꯟꯕꯗꯤ ꯍꯟꯗꯛꯇꯤ ꯃꯔꯣꯏ ꯃꯔꯥꯡꯁꯦ ꯑꯗꯨꯝ ꯐꯔꯦ ꯁꯤꯗ ꯅꯨꯡꯁꯤꯗꯥꯛꯀꯁꯦ ꯐꯕꯅ ꯂꯣꯏꯔꯦꯕ ꯅꯨꯡꯁꯤꯗꯥꯛꯁꯤꯒꯤꯁꯨ ꯑꯗꯨꯝ ꯃꯊꯦꯜ ꯑꯃ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯁꯤꯗ ꯌꯦꯡꯉꯨꯀꯣ ꯇꯣꯅꯤꯡꯈꯣꯛꯀꯁꯤꯅ ꯐꯔꯤꯕ ꯇꯣꯅꯤꯡꯈꯣꯛꯁꯤꯗꯤ ꯁꯤꯡꯖꯨ ꯆꯥꯕ ꯏꯔꯣꯟꯕꯗ ꯊꯥꯛꯄ ꯑꯗꯨꯗꯒꯤ ꯃꯔꯥ ꯑꯣꯏꯅ ꯆꯥꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯍꯟꯗꯛꯇꯤ ꯇꯣꯃꯦꯇꯣꯁꯦ ꯁꯥꯊꯤꯅ ꯐꯔꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯃꯦꯇꯣ ꯂꯩꯇ꯭ꯔꯦꯕ ꯌꯨꯝꯒꯤꯁꯤꯅ ꯑꯗꯨꯝ ꯆꯥꯔꯦ ꯌꯦꯡꯉꯨ ꯇꯣꯃꯦꯇꯣꯁꯦ ꯀꯌꯥꯝ ꯆꯥꯎꯋꯤꯅꯣ ꯍꯥꯏꯅ ꯑꯃꯨꯟꯕꯁꯦ ꯌꯦꯡꯉꯒ ꯈꯔ ꯑꯗꯨꯝ ꯍꯦꯛꯑꯒꯦ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯦꯁꯨ ꯊꯥꯛꯅꯕ ꯌꯣꯡꯆꯥꯛꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯌꯣꯡꯆꯥꯛꯁꯦ ꯃꯔꯨꯝ ꯐꯖꯅ ꯆꯪꯉꯦꯕ ꯁꯨꯃꯥꯏꯅ ꯃꯔꯨꯝ ꯄꯤꯛ ꯊꯟꯅ ꯆꯪꯕꯁꯤꯅꯦꯕ ꯃꯍꯥꯎ ꯂꯩꯔꯤꯁꯤ ꯑꯗꯣ ꯌꯣꯡꯆꯥꯛꯁꯦ ꯍꯧꯖꯤꯛ ꯃꯊꯦꯜ ꯄꯨꯝꯅꯃꯛꯇ ꯍꯥꯞꯅꯕꯒꯤꯗꯃꯛꯇꯀꯣ ꯈꯔ ꯑꯗꯨꯝ ꯃꯀꯨꯁꯦ ꯈꯦꯠꯇꯣꯛꯄꯤꯔꯒꯦ ꯑꯩꯈꯣꯏꯅ ꯌꯣꯡꯆꯥꯛ ꯈꯣꯠꯄ ꯃꯇꯝꯗꯀꯣ ꯌꯣꯡꯆꯥꯛꯁꯦ ꯃꯁꯥꯡ ꯑꯣꯏꯅ ꯈꯣꯠꯁꯨ ꯌꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯔꯛꯇ ꯀꯠꯊꯠꯄꯤꯔꯒ ꯃꯥꯒꯤ ꯁꯥꯏꯠꯀꯤ ꯃꯁꯤꯡꯁꯦ ꯂꯧꯊꯣꯛꯄꯤꯔꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯣꯠꯄꯅ ꯌꯥꯝꯅ ꯌꯥꯡꯅꯁꯨ ꯈꯣꯠꯂꯤ ꯑꯗꯨꯒ ꯂꯥꯏꯅꯁꯨ ꯑꯣꯏꯌꯦꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯌꯣꯡꯆꯥꯛ ꯂꯩꯈꯥꯏꯕꯒ ꯌꯥꯎꯔꯛꯇ꯭ꯔꯅꯦ ꯑꯗꯨꯁꯨ ꯁꯨꯃꯥꯏꯅ ꯈꯣꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯌꯥꯡꯅ ꯂꯥꯏꯅ ꯈꯣꯛꯄ ꯌꯥꯕꯅꯦꯕ ꯍꯧꯖꯤꯛ ꯃꯔꯛꯇ ꯀꯛꯊꯠꯂꯒ ꯃꯁꯤꯡꯁꯨ ꯂꯧꯊꯣꯛꯄ ꯂꯣꯏꯔꯦ ꯑꯗꯨꯅ ꯏꯁꯤꯡ ꯈꯤꯇꯪ ꯍꯩꯖꯤꯜꯂꯒ ꯌꯣꯡꯆꯥꯛꯁꯦ ꯉꯥꯛꯇꯪ ꯇꯤꯡꯉꯒ ꯊꯝꯒꯅꯦꯕ ꯁꯨꯃꯥꯏꯅ ꯇꯤꯡꯉꯒ ꯊꯝꯕꯁꯤꯅ ꯈꯣꯠꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯣꯡꯆꯥꯛꯁꯦ ꯈꯣꯠꯄ ꯍꯧꯔꯒꯦ ꯏꯁꯤꯡꯗ ꯉꯥꯛꯇꯪ ꯇꯤꯡꯉꯨꯕꯗꯨꯅꯀꯣ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯏꯅ ꯈꯣꯛꯑꯦꯕ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛꯁꯦ ꯈꯣꯠꯄ ꯂꯣꯏꯔꯦ ꯑꯗꯣ ꯌꯣꯡꯆꯥꯛꯁꯦ ꯃꯥꯒꯤ ꯏꯔꯣꯟꯕꯗ ꯊꯥꯛꯅꯕ ꯉꯥ ꯊꯣꯡꯕꯗ ꯊꯥꯛꯅꯕ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯔꯤꯡꯈꯥꯒ ꯀꯥꯡꯉꯧ ꯇꯧꯅꯕꯗꯣ ꯑꯗꯣ ꯁꯣꯏꯕꯤꯔꯒꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯇꯣꯡꯕꯁꯤꯡꯁꯦ ꯈꯟꯗꯣꯛꯑꯒ ꯈꯤꯇꯪ ꯁꯥꯡꯇꯛ ꯏꯔꯣꯟꯅꯕꯒꯤ ꯁꯦꯝꯕꯤꯔꯒꯦ ꯑꯗꯨꯒ ꯑꯁꯤꯅꯀꯣ ꯉꯥ ꯊꯣꯡꯕꯗ ꯊꯥꯛꯅꯕꯅꯤ ꯑꯁꯤꯅ ꯃꯔꯨ ꯑꯃꯃꯝꯒꯤ ꯆꯥꯡꯗ ꯁꯦꯝꯕꯤꯔꯒꯦ ꯑꯁꯤꯅ ꯃꯔꯤꯡꯈꯥ ꯉꯧꯕꯗ ꯍꯥꯞꯅꯕꯗꯣ ꯑꯁꯤꯅ ꯈꯤꯇꯪ ꯀꯨꯞꯇꯛ ꯑꯗꯨꯝ ꯁꯣꯏꯕꯤꯔꯒꯦ ꯑꯁꯤꯗ ꯉꯥ ꯊꯣꯡꯅꯕ ꯃꯆꯜꯁꯤꯡ ꯂꯩꯔꯦ ꯉꯥ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯂꯩꯔꯦ ꯑꯗꯨꯒ ꯇꯣꯃꯦꯇꯣꯁꯦ ꯑꯅꯤꯒ ꯀꯨꯞꯅ ꯁꯣꯏꯔꯦꯕ ꯃꯆꯜ ꯍꯥꯏꯕꯕꯨ ꯑꯁꯤ ꯈꯛꯇꯅꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯆꯜ ꯑꯃꯠꯇ ꯌꯥꯜꯂꯣꯏ ꯑꯁꯤꯗꯅ ꯌꯣꯡꯆꯥꯛ ꯑꯂꯨ ꯏꯔꯣꯟꯕꯒꯤ ꯃꯆꯜꯁꯤꯡ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯤꯅ ꯃꯔꯤꯡꯈꯥ ꯉꯧꯅꯕꯒꯤꯅꯦꯕ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯔꯧꯒꯤ ꯃꯔꯤꯡꯈꯥꯅꯤ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯑꯁꯣꯏꯕ ꯂꯩꯔꯦ ꯑꯂꯨ ꯂꯩꯔꯦ ꯀꯣꯕꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯇꯤꯜꯍꯧ ꯃꯅꯥꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯁꯤ ꯊꯣꯡꯕ ꯍꯧꯖꯔꯒꯦ ꯉꯥꯁꯦ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯒꯦꯁꯇ ꯈꯥꯡ ꯑꯃ ꯊꯥꯡꯒꯠꯂꯦ ꯈꯥꯡꯁꯦ ꯁꯥꯔꯦ ꯊꯥꯎ ꯍꯥꯞꯆꯤꯜꯂꯅꯤ ꯊꯥꯎꯁꯦ ꯍꯪꯒꯥꯝ ꯊꯥꯎ ꯑꯣꯏꯅ ꯍꯥꯞꯄꯅꯤ ꯉꯥ ꯊꯣꯡꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯗ ꯇꯦꯖꯄꯇꯥꯁꯦ ꯊꯥꯗꯔꯒꯦ ꯉꯥꯁꯦ ꯇꯥꯎꯗꯕꯤꯗ ꯊꯣꯡꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯈꯤꯇꯪ ꯅꯝꯅ ꯍꯥꯞꯀꯅꯤ ꯁꯤꯡ ꯆꯅꯝ ꯑꯁꯨꯕꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯇꯤꯜꯍꯧ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯇꯤꯜꯍꯧꯁꯦ ꯍꯥꯞꯂ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯉꯧꯕꯤꯔꯅꯤ ꯑꯗꯨꯒ ꯄꯥꯁꯄꯨꯔꯣꯟꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯄꯥꯁꯄꯨꯔꯣꯟꯁꯦ ꯍꯥꯟꯅ ꯍꯥꯞꯄ ꯇꯥꯔꯒꯗꯤ ꯀꯨꯏꯅ ꯉꯧꯔꯒ ꯈꯥꯏꯌꯦꯅ ꯍꯦꯛꯇ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯤꯜꯍꯧꯁꯦ ꯈꯤꯇꯪ ꯃꯨꯜꯂꯒ ꯑꯣꯏꯅ ꯍꯥꯞꯄꯦ
ꯍꯧꯖꯤꯛ ꯑꯁꯤꯗ ꯍꯩꯔꯤꯕꯣꯞꯁꯦ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯅꯤ ꯍꯩꯔꯤꯕꯣꯞꯁꯤꯅ ꯃꯅꯝꯁꯨ ꯍꯣꯔꯦꯟ ꯅꯨꯡꯁꯤꯍꯟꯒꯅꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯈꯤꯇꯪ ꯍꯥꯞꯆꯜꯂꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯍꯥꯞꯂ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯠꯄꯤꯔꯅꯤ ꯑꯗꯨꯒ ꯌꯦꯅꯝꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ ꯌꯦꯅꯝ ꯍꯥꯞꯂ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯑꯣꯠꯄꯤꯔꯅꯤ ꯌꯥꯔꯅꯤ ꯃꯆꯜꯁꯦ ꯍꯥꯏꯐꯦꯠꯇꯤ ꯁꯨꯔꯦ ꯃꯔꯣꯏꯁꯤꯡꯁꯦ ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ ꯍꯧꯖꯤꯛ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯁꯣꯏꯔꯒ ꯊꯝꯈꯤꯕ ꯇꯣꯃꯦꯇꯣꯗꯣ ꯑꯁꯤ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯉꯧꯕꯤꯔꯅꯤ ꯇꯣꯃꯦꯇꯣꯁꯤꯅ ꯅꯧꯊꯔꯛꯄꯗꯣ ꯑꯗꯨꯒꯤ ꯆꯥꯡ ꯐꯥꯎꯕ ꯉꯧꯕꯤꯗꯣꯏꯅꯤ ꯇꯣꯃꯦꯇꯣꯁꯦ ꯐꯖꯅ ꯅꯧꯊꯔꯦ ꯄꯠꯊꯔꯦ ꯍꯧꯖꯤꯛ ꯃꯇꯥꯡ ꯑꯁꯤꯗꯀꯣ ꯉꯥ ꯃꯇꯨꯝꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯉꯥꯁꯦ ꯑꯝꯇ ꯇꯥꯎꯗꯕꯤꯅꯤ ꯑꯗꯨꯒ ꯃꯇꯨꯝꯁꯦ ꯀꯛꯁꯨ ꯀꯛꯊꯠꯇꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯃꯇꯨꯝꯁꯦ ꯆꯥꯎ ꯆꯥꯎꯅ ꯑꯗꯨꯝ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯑꯁꯤꯗ ꯊꯨꯝꯁꯦ ꯈꯖꯤꯛꯇꯪ ꯆꯥꯏꯁꯤꯟꯕꯤꯔꯅꯤ ꯑꯩꯈꯣꯏꯅ ꯉꯥ ꯉꯧꯕꯗꯁꯨ ꯑꯗꯨꯝ ꯊꯨꯝ ꯆꯥꯏꯗꯅꯀꯣ ꯑꯁꯤꯗ ꯊꯨꯝ ꯍꯥꯞꯄꯤꯁꯤꯅꯀꯣ ꯉꯥꯁꯦ ꯈꯤꯇꯪ ꯀꯟꯁꯤꯟꯅꯕ ꯑꯗꯨꯒ ꯉꯥꯁꯤꯗ ꯌꯥꯎꯔꯤꯕ ꯑꯆꯣꯠꯄ ꯁꯔꯨꯛꯇꯣ ꯑꯗꯨꯅ ꯃꯍꯤ ꯑꯣꯏꯅ ꯊꯣꯛꯂꯛꯅꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯁꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯄꯤꯔꯅꯤ ꯑꯣꯠꯄꯤꯔꯕ ꯃꯇꯨꯡꯗ ꯃꯈꯨꯝꯁꯦ ꯀꯨꯞꯁꯤꯜꯂꯒꯀꯣ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯃꯤꯅꯤꯠ 3ꯃꯨꯛ ꯊꯝꯕꯤꯔꯅꯤ ꯍꯧꯖꯤꯛ ꯃꯤꯅꯤꯠ 3ꯃꯨꯛ ꯐꯥꯔꯦ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯃꯊꯛ ꯃꯈꯥ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯄꯤꯔꯅꯤ ꯉꯥꯁꯦ ꯌꯥꯝꯅ ꯀꯟꯅꯁꯨ ꯑꯣꯠꯄꯤꯒꯅꯨ ꯇꯞ ꯇꯞꯅꯀꯣ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯄꯤꯌꯨ ꯉꯥꯁꯦ ꯇꯣꯏꯗꯅꯕ ꯍꯧꯖꯤꯛ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯌꯣꯡꯆꯥꯛ ꯑꯁꯣꯏꯕꯗꯣ ꯑꯁꯤ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯃꯊꯛꯇ ꯌꯥꯏꯉꯪꯁꯦ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯣ ꯃꯔꯣꯏ ꯃꯔꯥꯡ ꯌꯥꯏꯉꯪꯁꯤꯗꯤꯀꯣ ꯃꯥꯒꯤ ꯊꯣꯡꯉꯤꯕ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯥꯞꯄꯤꯒꯅꯤ ꯃꯣꯔꯣꯛ ꯑꯁꯨꯕ ꯂꯩꯔꯦ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯆꯥꯃꯁ ꯑꯃ ꯄꯤꯛꯊꯅ ꯍꯥꯞꯄꯤꯒꯅꯤ ꯈꯤꯇꯪ ꯃꯣꯔꯣꯛ ꯁꯥꯇꯛ ꯇꯧꯕꯅꯗꯤ ꯍꯥꯎꯋꯤ ꯉꯁꯥꯏꯁꯨ ꯇꯪꯈꯥꯏ ꯈꯔꯁꯨ ꯍꯥꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯄꯤꯔꯅꯤ ꯐꯖꯅ ꯑꯣꯠꯂ ꯃꯇꯨꯡꯗ ꯌꯦꯟꯁꯥꯡꯁꯤꯒꯤ ꯆꯥꯡꯗ ꯃꯍꯤꯁꯦ ꯍꯥꯞꯆꯤꯜꯂꯅꯦꯕ ꯑꯗꯣ ꯃꯍꯤꯁꯦ ꯌꯥꯝꯅꯁꯨ ꯍꯥꯞꯄꯣꯏ ꯌꯦꯟꯁꯥꯡꯁꯦ ꯈꯔ ꯅꯞ ꯅꯞ ꯂꯥꯎꯅ ꯆꯥꯒꯗꯕ ꯌꯦꯟꯁꯥꯡꯅꯤ ꯌꯣꯡꯆꯥꯛꯁꯤꯅ ꯃꯨꯟꯕꯒꯤ ꯆꯥꯡꯗꯣ ꯑꯗꯨꯐꯥꯎꯇꯪ ꯁꯧꯍꯜꯂꯅꯤ ꯑꯁꯨꯃꯥꯏꯅ ꯊꯣꯡꯕ ꯌꯦꯟꯁꯥꯡꯁꯤꯗꯤꯀꯣ ꯑꯥꯂꯨꯁꯨ ꯌꯥꯎꯗꯕꯅꯤꯅ ꯃꯍꯤꯁꯦ ꯌꯥꯝꯅ ꯂꯥꯡꯕ ꯍꯥꯎꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛꯁꯦ ꯃꯨꯜꯂꯕ ꯌꯦꯡꯒꯦ ꯌꯣꯡꯆꯥꯛꯁꯦ ꯃꯨꯜꯂꯦ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯃꯍꯤꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯣ ꯀꯪꯍꯜꯂꯔꯣꯏ ꯍꯧꯖꯤꯛ ꯑꯁꯤꯗ ꯍꯤꯡꯁꯦ ꯈꯖꯤꯛꯇꯪ ꯍꯥꯞꯄꯤꯔꯅꯤ ꯍꯤꯡꯁꯦ ꯉꯁꯥꯏ ꯉꯧꯕ ꯃꯇꯝꯗ ꯍꯥꯞꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯍꯥꯞꯇ꯭ꯔꯒꯁꯨ ꯌꯥꯏ ꯑꯣꯞꯁꯅꯦꯜꯅꯤ ꯑꯗꯨꯕꯨ ꯂꯩꯔꯒꯗꯤ ꯍꯥꯞꯄꯤꯌꯨ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯏꯁꯥꯒꯤ ꯆꯥꯡꯗ ꯊꯨꯝ ꯍꯥꯞꯄꯤꯔꯅꯤ ꯑꯗꯣ ꯊꯨꯝꯁꯦ ꯃꯃꯥꯡꯗꯁꯨ ꯍꯥꯞꯈꯤꯕꯅꯤꯅ ꯈꯤꯇꯪ ꯌꯦꯡꯂꯒ ꯑꯗꯨꯝ ꯍꯥꯞꯄꯤꯒꯅꯤ ꯑꯔꯣꯏꯕꯗ ꯖꯤꯔꯥ ꯄꯥꯎꯗꯔꯁꯦ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯖꯤꯔꯥ ꯄꯥꯎꯗꯔ ꯍꯥꯞꯄꯁꯤꯅ ꯌꯦꯟꯁꯥꯡꯁꯤꯗ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯖꯤꯔꯥ ꯄꯥꯎꯗꯔꯁꯦ ꯑꯣꯏꯅ ꯍꯥꯞꯄꯤꯌꯨ ꯑꯗꯨꯒ ꯀꯩꯝ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯍꯥꯞꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯃꯔꯣꯏꯅ ꯁꯤꯜꯂꯒꯁꯨ ꯀꯩꯁꯨꯝꯕꯨꯗꯤ ꯀꯥꯏꯗꯦ ꯍꯧꯖꯤꯛ ꯌꯦꯟꯁꯥꯡꯁꯦ ꯊꯨꯡꯅꯕ ꯑꯃꯨꯛꯇꯪ ꯐꯖꯅ ꯑꯣꯠꯄꯤꯔꯅꯤ ꯐꯖꯅ ꯑꯣꯠꯂꯕ ꯃꯇꯨꯡꯗꯀꯣ ꯃꯩꯁꯦ ꯊꯤꯡꯖꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯃꯊꯛꯇ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯜꯂꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯌꯣꯡꯆꯥꯛꯀ ꯉꯥꯒ ꯊꯣꯡꯕꯁꯦ ꯂꯣꯏꯔꯦ ꯏꯔꯣꯟꯕ ꯐꯨꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯀꯣꯟ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯊꯥꯡꯒꯠꯂꯦ ꯃꯃꯥꯡꯗ ꯀꯨꯀꯔꯗ ꯐꯨꯠꯄꯗ ꯀꯨꯀꯔꯗ ꯐꯨꯠꯀꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯅ ꯉꯁꯤꯗꯤ ꯑꯁꯤꯒꯤ ꯎꯌꯥꯟ ꯃꯆꯥꯁꯤꯗ ꯑꯣꯏꯅ ꯐꯨꯠꯂꯒꯦ ꯑꯍꯥꯟꯕꯗ ꯑꯂꯨ ꯍꯥꯞꯆꯤꯜꯂꯦ ꯌꯣꯡꯆꯥꯛꯁꯨ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯃꯣꯔꯣꯛꯁꯤꯁꯨ ꯍꯥꯞꯄꯦ ꯃꯈꯨꯝꯁꯦ ꯈꯨꯝꯖꯤꯜꯂꯒ ꯐꯖꯅ ꯃꯨꯟꯕ ꯐꯥꯎꯕ ꯐꯨꯠꯂꯅꯤ ꯏꯔꯣꯟꯕꯁꯤꯅ ꯐꯨꯠꯂꯤꯉꯩꯗ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯃꯔꯤꯡꯈꯥꯁꯦ ꯉꯧꯅꯕ ꯈꯥꯡ ꯑꯃ ꯊꯥꯡꯒꯠꯂꯦ ꯈꯥꯡꯁꯦ ꯁꯥꯔꯦ ꯊꯥꯎ ꯍꯥꯞꯆꯤꯜꯂꯅꯤ ꯑꯍꯥꯟꯕꯗ ꯖꯤꯔꯥ ꯃꯄꯨꯝ ꯈꯖꯤꯛꯇꯪ ꯊꯥꯗꯔꯒꯦ ꯌꯦꯅꯝ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯉꯥ ꯃꯔꯤꯡꯈꯥꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯉꯥ ꯃꯔꯤꯡꯈꯥꯁꯦ ꯆꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯁꯤꯡꯒꯥꯗꯤ ꯑꯗꯨꯝ ꯁꯦꯝꯕ ꯃꯇꯝꯗꯒꯤ ꯂꯧꯊꯣꯛꯈꯤꯀꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯔꯤꯟ ꯑꯆꯧꯕ ꯑꯃ ꯌꯥꯎꯕꯅꯦꯕ ꯑꯗꯨꯁꯨ ꯂꯧꯊꯣꯛꯄꯤꯌꯨ ꯑꯗꯨ ꯌꯥꯎꯔꯒꯗꯤ ꯌꯥꯝ ꯈꯥꯕꯅꯤ ꯃꯔꯤꯡꯈꯥꯁꯦ ꯉꯥꯏꯍꯥꯛ ꯉꯧꯔꯦ ꯉꯥꯏꯍꯥꯛ ꯉꯧꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯆꯜꯁꯤꯡꯗꯣ ꯇꯤꯜꯍꯧ ꯃꯅꯥ ꯀꯣꯕꯤ ꯑꯗꯨꯗꯒꯤ ꯑꯥꯂꯨꯅꯆꯤꯡꯕ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯁꯣꯏꯔꯒ ꯊꯝꯈꯤꯕ ꯌꯣꯡꯆꯥꯛꯇꯣ ꯍꯥꯞꯆꯤꯜꯂꯅꯤ खितंग थुना मुंजनबा अहानबदा थुमसे हाना चाइसलनी थुमसे चाइसनबा तारगदी मचलसिसे खितंग थुना नौथरई हौजिक याइंगसे हापचलनी अदुगा मोरग सुबसु हापनी जिरासे चामच तंखाइमु हापिरनी अदुगा फजना अमुक्तंग ओटपिरनी फजना ओला मतुंगदा मईसे मीडियम फ्लेम दा थंबिरनी अदुगा मखुम कुसिनदुना मिनिट 3 मुक थंबिरनी मिनिट 3 मुक थमला मतुंगदा मखुम सांगदोपिरे मचलसिंसे फजना मुल्ले आलूसे मुल्ले अदो हौजिक असि फजना अमुक्तंग ओटपिरनी अदुगा मईसे लो फ्लेम दा थमगा मिनिट 2 मुक्तंग याइबो करिबोय मरै मुंचनबा थंबिरनी मिनिट 2 मुक थमला मतुंगदा मईसे थिजनबिरनी अदुगा हौजिक मथक्ता फदिगोम चाइसलनी मयामगे ngasiगी मरिंखागा योंगचाक हापा ngौबसे लोइरे
ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯏꯔꯣꯟꯕ ꯐꯨꯠꯈꯤꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯒꯦ ꯑꯩꯅꯀꯣ ꯃꯩꯁꯦ ꯃꯦꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯑꯗꯨꯝ ꯃꯈꯨꯝ ꯀꯨꯞꯁꯤꯜꯂꯒ ꯐꯨꯠꯄꯅꯦꯕ ꯃꯨꯜꯂꯦ ꯌꯣꯡꯆꯥꯛꯁꯦ ꯐꯖꯅ ꯃꯨꯜꯂꯦ ꯑꯂꯨꯁꯤꯁꯨ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯃꯩꯁꯦ ꯊꯤꯡꯖꯤꯜꯂꯒꯦ ꯍꯧꯖꯤꯛ ꯏꯔꯣꯟꯅꯕ ꯈꯔ ꯆꯥꯎꯕ ꯀꯣꯟ ꯑꯃꯗ ꯍꯩꯗꯣꯛꯑꯦ ꯌꯣꯡꯆꯥꯛꯁꯦ ꯃꯀꯨꯁꯦ ꯈꯣꯛꯇꯣꯛꯄꯤꯔꯒꯦ ꯑꯁꯤꯗꯅ ꯏꯔꯣꯟꯕꯒꯤ ꯐꯨꯠꯄꯗ ꯍꯥꯞꯈꯤꯕ ꯃꯣꯔꯣꯛꯇꯣ ꯂꯩꯔꯦ ꯁꯤꯗ ꯊꯨꯝ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯒ꯭ꯂꯥꯁ ꯃꯅꯤꯡꯁꯤꯅꯀꯣ ꯃꯣꯔꯣꯛꯀ ꯊꯨꯝꯒꯁꯦ ꯐꯖꯅ ꯇꯛꯈꯥꯏꯔꯅꯤ ꯐꯖꯅ ꯇꯛꯑꯕ ꯃꯇꯨꯡꯗꯀꯣ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯉꯥꯃꯨ ꯑꯔꯧꯕꯗꯣ ꯑꯩꯅ ꯆꯥꯛꯃꯥꯏꯗ ꯉꯥꯟꯕꯅꯦꯕ ꯑꯁꯤꯁꯨ ꯐꯖꯅ ꯇꯛꯈꯥꯏꯕꯤꯔꯅꯤ ꯈꯤꯇꯪꯗꯤ ꯀꯜꯂꯦ ꯍꯧꯖꯤꯛ ꯑꯁꯤꯗ ꯉꯥꯔꯤ ꯃꯍꯤꯁꯦ ꯍꯩꯖꯤꯜꯂꯒꯦ ꯉꯥꯔꯤ ꯃꯍꯤꯁꯦ ꯍꯩꯖꯤꯜꯂ ꯃꯇꯨꯡꯗ ꯐꯖꯅ ꯑꯣꯠꯈꯥꯏꯔꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯂꯨꯒ ꯌꯣꯡꯆꯥꯛꯀꯗꯣ ꯇꯛꯈꯥꯏꯔꯒ ꯊꯝꯃꯦꯕ ꯑꯁꯤꯗ ꯍꯩꯖꯤꯜꯂꯒꯦ ꯃꯍꯤꯁꯦ ꯈꯤꯇꯪ ꯅꯪꯃꯟꯈꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯍꯥꯞꯄꯒꯦ ꯑꯗꯣ ꯏꯔꯣꯟꯕꯁꯦ ꯁꯨꯃꯥꯏꯅ ꯊꯛ ꯊꯛ लाउꯅ ꯏꯔꯣꯟꯕꯁꯤꯅꯦꯕ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯍꯧꯖꯤꯛ ꯑꯁꯤꯗ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯑꯁꯤꯅ ꯇꯤꯜꯍꯧ ꯃꯅꯥꯅꯤ ꯑꯗꯨꯒ ꯑꯁꯤꯗꯅꯀꯣ ꯂꯣꯝꯕꯅꯦꯕ ꯂꯣꯝꯕ ꯍꯥꯞꯄꯁꯦ ꯑꯗꯨꯝ ꯍꯥꯎꯏ ꯃꯅꯝ ꯅꯨꯡꯁꯤꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯁ ꯏꯔꯣꯟꯕꯁꯦ ꯃꯅꯝ ꯅꯝꯕ ꯅꯨꯡꯁꯤꯔꯤꯕ ꯏꯔꯣꯟꯕꯁꯤꯅꯦ ꯑꯩꯅ ꯆꯥꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯆꯥꯛ ꯁꯦꯝꯖꯔꯒꯦ ꯆꯥꯛ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤꯗꯅ ꯉꯥ ꯊꯣꯡꯕꯗꯨꯅꯦꯕ ꯑꯗꯨꯒ ꯁꯤꯅ ꯏꯔꯣꯟꯕ ꯌꯣꯡꯆꯥꯛ ꯑꯂꯨ ꯏꯔꯣꯟꯕꯗꯨꯅꯤ ꯁꯤꯗꯅ ꯃꯔꯤꯡꯈꯥꯒ ꯌꯣꯡꯆꯥꯛ ꯍꯥꯞꯄ ꯉꯧꯕꯗꯣ ꯃꯆꯤꯁꯤꯗ ꯈꯤꯇꯪ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯆꯤꯛꯅ ꯆꯥꯅꯕ ꯊꯕꯤꯁꯦ ꯃꯁꯨꯡ ꯃꯆꯥ ꯑꯅꯤ ꯈꯛꯇꯪ ꯍꯥꯞꯄꯒꯦ ꯃꯌꯥꯝ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡ ꯑꯁꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯂ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯅ ꯅꯨꯡꯉꯥꯏꯔꯒꯗꯤ ꯀꯃꯦꯟ ꯑꯃꯃꯝꯇꯪꯒ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ